ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯝꯂꯒꯅꯤ ꯉꯁꯤꯁꯤ ꯑꯌꯨꯛ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯐꯝꯂꯦꯟ ꯑꯗꯨꯗ ꯆꯪꯉꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯁꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯎꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯊꯔꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯔꯦ ꯃꯗꯨ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯃꯁꯤꯗꯩꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯒꯤ ꯄꯨꯡꯐꯝ ꯇꯥꯡꯀꯛ ꯑꯃ ꯂꯩꯈꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯤ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯃ ꯑꯅꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕꯗ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯖꯨꯝ ꯇꯧꯔꯒ ꯃꯌꯥꯝꯗ ꯎꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯅ ꯀꯣꯏꯁꯜꯂꯒꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯆꯪꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯆꯪꯕ ꯂꯣꯏꯅꯔꯒ ꯆꯪꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯗꯩꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗ ꯂꯥꯛꯄꯅꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇꯒꯤ ꯑꯣꯏꯔꯒꯁꯨ ꯆꯪꯁꯤꯜꯂꯒ ꯀꯥꯞꯊꯔꯛꯏ ꯃꯐꯝꯗ ꯆꯪꯁꯤꯜꯂꯒ ꯈꯨꯗꯛꯇ ꯁꯔꯆ ꯑꯣꯄꯔꯦꯁꯟꯒ ꯇꯧꯗꯅ ꯀꯔꯤꯅꯣ ꯂꯩꯔꯤꯕꯗꯣꯅ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯟꯁꯤꯡꯗꯨꯁꯨ ꯍꯥꯏꯔꯒ ꯑꯁꯣꯝꯗꯁꯨ ꯂꯩ ꯍꯥꯏꯔꯤꯕꯅꯤꯅ ꯀꯔꯣꯝꯗꯩꯅꯣ ꯀꯥꯞꯊꯔꯛꯏꯗꯣ ꯍꯥꯏꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯗꯨ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯝꯒꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯁꯤꯗ ꯎꯕ ꯐꯪꯗꯦ ꯍꯧꯖꯤꯛ ꯑꯣꯏꯅꯁꯨ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯕꯤꯗ ꯀꯅꯥꯝꯇ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯅꯣꯡꯃꯩ ꯀꯥꯞꯊꯔꯝꯃꯦ ꯃꯤꯇꯩ ꯆꯪꯉꯨꯔꯦ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯕꯁꯨ ꯂꯩꯇꯦ ꯊꯤꯖꯤꯟꯕ ꯈꯣꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯕꯗꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯁꯤꯗ ꯎꯗꯦ ꯑꯗꯨꯅ ꯇꯥꯡꯀꯛ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯩꯗ ꯄꯟꯕ ꯌꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯂꯩꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯃꯇꯝ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯁꯤ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯗꯒꯤ ꯂꯧꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯦꯟ ꯑꯣꯚꯔ ꯇꯧ ꯄꯤꯈꯠꯂꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯄ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯗꯤ ꯑꯌꯥꯝꯕ ꯄꯥꯛꯇꯛꯅꯅ ꯈꯨꯠꯂꯥꯏꯁꯦ ꯄꯤꯈꯠꯂꯛꯏ ꯃꯗꯨꯁꯨ ꯅꯠꯇꯅ ꯉꯔꯥꯡꯁꯦ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯟ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯤꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯂꯒ ꯐꯥꯁ ꯑꯦꯝ.ꯑꯥꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯒꯚꯔꯅꯔꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏꯁꯦ ꯊꯝꯖꯔꯦ ꯁꯤꯟꯅꯖꯔꯦ ꯍꯥꯏꯗꯅ ꯍꯦꯟ ꯑꯣꯚꯔ ꯇꯧꯈꯤꯕꯒꯤ ꯊꯧꯔꯝꯁꯤ ꯉꯔꯥꯡ ꯂꯣꯏꯈꯔꯦ ꯉꯔꯥꯡ ꯂꯣꯏꯕꯗꯒꯤ ꯎꯅꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯈꯨꯠꯂꯥꯏꯁꯦ ꯄꯤꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯏꯪꯇꯕ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯦ ꯃꯤꯇꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯇꯝꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯦ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯄꯛꯄ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯣꯛ ꯑꯄꯟ ꯑꯁꯤꯅ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯛ ꯅꯠꯇꯅ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡꯅ ꯔꯤꯇꯥꯂꯦꯠ ꯇꯧꯒꯅꯤ ꯃꯗꯨꯗ ꯀꯥ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯀꯅꯤ ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯏꯔꯥꯡ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯑꯃ ꯊꯝꯈꯤꯕꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯈꯨꯠꯂꯥꯏ ꯍꯦꯛ ꯄꯤꯁꯟꯈꯤꯕꯒ ꯅꯣꯡꯉꯥꯟꯕꯒ ꯉꯁꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯈꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯍꯥꯏꯕꯁꯤ ꯂꯛꯅꯕ ꯇꯧꯒ꯭ꯌꯥꯎꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯈꯛ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯤꯕ ꯒꯚꯔꯅꯔ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯊꯧꯑꯣꯏꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯎꯅ ꯋꯥꯍꯪ ꯍꯪꯕꯗꯤ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯃꯤꯅꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯇꯝꯄꯥꯛꯇ ꯈꯛꯇꯪ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯆꯤꯡꯗꯁꯨ ꯂꯧꯈꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯆꯤꯡꯗꯗꯤ ꯃꯁꯤꯡ ꯍꯟꯊꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯄꯁꯦ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯜꯂꯤꯒꯦꯜ ꯑꯥꯔꯝꯁꯤꯡ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯕ ꯑꯗꯨꯒ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯗꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯉꯁꯤ ꯃꯊꯛꯇ ꯊꯧꯑꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯪꯇꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯤꯇꯩꯅ ꯍꯦꯛ ꯆꯪꯉꯨꯕꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯍꯦꯛ ꯆꯪꯉꯨꯕꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯂꯛꯅꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯒꯦ ꯍꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯂꯩꯍꯟꯕꯗꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯂꯨꯞꯁꯤꯡ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯤꯈꯠꯂꯕ ꯃꯇꯨꯡꯗ ꯈꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗꯅꯤ ꯍꯧꯖꯤꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯏꯕꯁꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯗꯅꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯆꯤꯡꯗꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯑꯥꯔꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯉꯨꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ
Marugi like from Lintana, Akoi me like Sebaroi, Haibare, like Togoloi, Akoi Kungamanga, Kuntramuki, Maya, Samani State Security Force, Mayamagalona. Aduga, like Mafamdu, sit Chengana, Nahanba, Haklay Matung, like Duk Maitana, Kurumba, or Patanzaduda, Haibadi, Adugi, Hektanza, Mata, Haibadi, Wakangi Parenda, Kuki Bankersing, Hosipower, Lepton, Langdon lady, Okutapulai Pari, Haribo Kuki Zingaduna, Akoi like Kurumba, State Security Force, like Mayam Zigi Marta, Nongmei Kaptharakhre, Nongmei round 30 warning habilite, Akogi, Masinkiva, Control Havatare, Mayama Lautare, Lautar Line Tai, Tabi Marambi, Amna Habni. In the Nagna, Akogi Kuki Zingsi, Bunkers, Haragam, Langdon labor, Habado, Nasi is the Praman, Hangibo Hangi. Manipur the Hosipia La Governor Lebanga. Manipur Pia Laga Governor Lebanga was the military Nikiman Kulai Tinkalahare. Volunteers in the governance Sibu, Governor Lebanga, Sibu, Langa, Sibu Taza, the equalizing Pikhatkhiba. Aduga, Kuki the Kukai, Kongba having Adoitadi, Manipuki governors in a Meetei singna, Nogusen Yam Singba, Yam Tabak Paba, Adum governor and upon the Lowy, Adum number Kuki side, the kind of Kongba Lambre, Maruda Mazi Putin saying upon the Naorem Lale. Aduna, Lali Wahomze, Mana, Singi, Tabak Sing, Fly, Kongopagi Tabazi, Hosi, Makatana, Matampiribra, Natragana, Kongoribra, Natragana, Pitaduribra, have Wahang Lay. Adoitadi, Governor da Kona Haining Waham Lay. Nini Manunga, Kuki Bunkersing, one the Lokokatabi. Aduga, one the Pibocalizing, one the Lokotam. Adu Lokole Haragadi, Manipuki Governorsi, upon the Puchen Singba, Aduga, Matau Masakanga, Mission Mikaina, the Governor Haina, upon the Logani. Aduna Tavata Agadi, Mazi, Nini Manunga, Bunkersing to Gaibangam Drava, Aduga, Hariba, Cookies, Digi Kulai, Kumupangam Dragati, Mission Mikaina, Akwai Meetei, Kandaba, Singi Kanba, Adumba, Mission Mikaina, Governor Haina, Logani. Phố cái này đi, ai đi bên, nông rong cái cặp rồi mà tung đầu phố này bàn đầu tụi chúng lại bốc phá được cái, lại bốc phá được cái, tại phố hồ bơi tí, rồi mà xin mà tan được phòng đầm đi ba, Naorem Tanoranjan.